Hauji numidangi pung mapan takibuga loyana story collection ki maikaidagi ikoknona khurumjari hauji akhanaba paw matang pijari. Ing solisingu samapang yangkai mathoida Manipur NRC pangthokibra MP Bimol. Leingakna Manipuri khunai muthtnaba hotnaribasi khudkta lepkadbni luk manga kuki militants no mai kapsil langkre government demand ani taksilli. Donation monetary demand kothokpiu association security force na khulai kya phare bangkar pulumdoi thugai kre drug kya phagalle maroi singbu santi oina NEET exam thansi ansam numai kopsilamle wakat mi pangkre hojing makha taba paw mutang pijari. India ningkha tamlaba matung pangthokiba ing so chamapan yangkai mathoigi NRC adu Manipur da su pangthokibra haibase asubo wahang ama oire karigumba NRC na pangthoki hairabadi madugi sapsaba gi document laibra haina Lok Sabha gi MP Dr. Angomcha Bimontang okoizam na phongdokre homa singasi All Manipur War Association sinduna palace nam get laiba Manipur gi State Film Development Society NFFDS ta pangthokiba centenization of NRC haiba thoramda sogyaduna MP asina phongdokibani thoramadu si guest oiba Dr. Angomcha Bimona akoizamna hai hauji state asida lairiba miyamna Manipur da athu matamda NRC upgrade tawgadabani amadi demand lagduna khongjang kya greptana changsilli soidana ing so jamapan yangkai mathoida NRC primphom oriba NRC upgrade tawgadabani haina su miyamda lauri luriba state asida ing so jamapan yangkai mathoida NRC law pangthokibra haibase aso wahang amani NRC ga mari leinaba thakiba NRT haibagi pakummat tugina ing so jamapan yangkai mathoida state gi NRC pangthokiba laite hairi masigi mutakta ing so jamapan yangkai dagi so jamapan yangkai mathoi phaugi manungda Union Minister of Home Affairs oiramba Chakrabati Raja Gopal Chari nasu census ki matangda message pirakpada census ta loinana NRC pangthokani haibagi pankiba laite adubu patam aduda asangi chief minister oiramba Vishnuram Medina ikai irakiba siadagi census ta loinana NRC tawgadabi haiba panbalang yauri NRC asi pangthokpagi document thigalubada amata thengnadre kana mahana makhata na hai asigum Manipur NRC asi pangthoi haibase makhal ani thongna yengba yai NRC pangthoklaga su madugi document adu manghankiba amadi tawkhidaba oigani Manipur NRC tawba yaba maru oibasi hauji landam asida lemi horumi singi phangpham thokpa hak sing mitop singda soidana mutkrani loina ekhogi political right amadi social right sing su mangsilakani India constituency matungda mitop miran chasin khandoktu report tawba yai haina lairi ekhogi lairi porous border sing da su mitok kya leptana changsilakle haina su mai haibasu mayengna tarab leirabani mitop sing khandongnaba NRC tawgadabani haiba demand toribasina ing so jamapan yangkai mathogi NRC pangthokiba laite haina maram oiraga ekhoi matau karamna NRC asi update tawgani nahauna amu han NRC tawgadoribra masigi legally data da karina yumpham oigani India gi oiba ihan hana oiba Lok Sabha mikhada pangthokiba amadi ani suba oina pangthokibagi ing so jamapan yempu nithoi amasung ing so jamapan yangkai tarek ki electoral roll amasung yumpham oiraga NRC pangthokpa chungani haina lawi mitop midanchasing khandokpa tar haibase the Ingregation and Federation Act son jamapan kumanga gi matung ina ribusnen ama hangtoklaga executive body sing detect tawba amadi report tawba yai masigi power asi state na sinakhrabani hojik phawda mitop mirancha kayana state asibu isu leire hairabadi NRC asi pangthoktriba marakta thabuk asi adumak khatpa yai asigumba state na karam ngambada lairiba power asi adumak sijinaba yai patang asida core issue oiriba state asigi hojik thokriba irang asigi law and order asi hana phagatlaba pathau tai aduga mitop sing asi khandokpa yagani asigumba narol da changsilagliba mitop midan sing asi kai khando haudaba taragadi tungda hirang khudi makta ekhoigi mangjaba ngakta oigani hainasu mangna makhata na phungdoki thoramadu da guest of honor oina pasaru yakiba maming leiraba demographer Professor R.K.
ꯅꯔꯦꯟꯗ꯭ꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ NRC ꯑꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯏꯅ ꯑꯦꯛꯁꯄꯥꯔꯠ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯏꯪ 1958ꯗ NRC ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ ꯅꯠꯇ꯭ꯔꯒ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯒꯧꯔꯁ꯭ꯌꯥꯝꯅ ꯊꯥꯈꯤꯕ RTIꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯦꯟ ꯁꯦꯛꯁꯟ ꯀꯃꯤꯁꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ NRC ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯁꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ-ꯆꯥꯡꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯪ 1958ꯗ NRC ꯐꯣꯔꯝ 13,153,365 ꯄꯤꯔꯛꯈꯤꯕꯒꯤ ꯗꯣꯀꯨꯃꯦꯟꯠ ꯑꯃꯗꯤ ꯁꯦꯜ ꯄꯤꯔꯛꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯃꯅꯤꯄꯨꯔꯗ NRC ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯦꯝꯁꯨ ꯑꯃꯁꯨꯡ ꯑꯦꯁꯀꯣꯝꯅ ꯆꯪꯁꯤꯟꯈꯤꯕ ꯒꯣ ꯕꯦꯛ ꯐꯣꯔꯦꯅꯔꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯌꯥꯅꯈꯤꯕ ꯔꯦꯀꯣꯔꯗ ꯑꯗꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯔꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯔꯦꯀꯣꯔꯗ ꯑꯁꯤꯗ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ CIPL ꯑꯃ ꯊꯥꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯝꯕꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯝꯄ꯭ꯔꯥ ꯕꯤꯃꯣꯜ ꯆꯟꯗ꯭ꯔ, ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯔꯤꯇꯥꯌꯔ IAS RK ꯅꯤꯃꯥꯏ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯣ ꯑꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ HOD ꯄ꯭ꯔꯦꯃꯥꯅꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯇꯔꯚꯦꯟꯁꯟ ꯁꯦꯁꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯈꯟꯅꯕ ꯄꯥꯎ ꯈꯔꯒ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯟꯅ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯆꯪꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ, ꯃꯩꯔꯥ-ꯄꯥꯏꯕꯤ, ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ, ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯚꯣꯂꯨꯟꯇꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯑꯝꯔꯣꯕꯥ, ꯀꯝꯃꯤꯇꯤ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯅꯤꯄꯨꯔ, ꯀꯣꯍꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯄꯨꯟꯅ ꯏꯪ 2019ꯒꯤ ꯃꯦ 3ꯗ ꯁꯨ ꯑꯃꯁꯨꯡ ꯅꯟ-ꯁꯨ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯂꯣꯛꯇꯨꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯕ ꯁꯥꯊꯤꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯔꯤꯚꯤꯖꯤꯇꯤꯡ ꯃꯦ 3 ꯍꯥꯏꯅ ꯃꯃꯤꯡꯒꯤ ꯃꯈꯥꯗ ꯍꯧꯈꯤꯕ ꯏꯪ 2019ꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯨꯞ 5 ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯨꯟꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯪ 2019ꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯂꯥꯜꯂꯣꯡꯕꯗꯤ ꯃꯗꯨꯗꯤ ꯃꯐꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯈꯟꯅ-ꯅꯩꯅꯗꯨꯅ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯗꯨꯅ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯗꯨꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯔꯣꯔꯤꯁꯠ ꯑꯥꯔꯝꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯦ 3 ꯑꯁꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯇꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈꯤꯕ, ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕ, ꯀꯌꯥ ꯑꯃꯒꯤꯅ ꯃꯌꯨꯝ-ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕ, ꯃꯍꯩ-ꯃꯔꯣꯡ, ꯂꯟ-ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕ, ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ 60,000 ꯔꯣꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯂꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯈꯪꯗꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯥꯖꯤꯟꯈꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯐꯣꯡꯅ ꯑꯥꯔꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯨ ꯑꯃꯗꯤ ꯅꯟ-ꯁꯨꯕꯨ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯕ, ꯇ꯭ꯔꯦꯅꯤꯡ ꯄꯤꯕ, ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯆꯥꯎꯅ ꯂꯦꯞꯇꯅ ꯁꯤꯡꯅꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ CAOꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯏ ꯍꯥꯏꯔꯤ꯫ ꯂꯨꯞ 5 ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯩꯇ꯭ꯔꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯇꯦꯔꯣꯔꯤꯖꯝ ꯆꯠꯊꯗꯨꯅ ꯏꯊꯤꯛ ꯍꯣꯝꯂꯦꯟꯗꯒꯤ ꯗꯤꯃꯥꯟ ꯇꯥꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯊꯨꯒꯥꯏꯕꯅꯤ꯫ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯄꯨꯡ 9:08ꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫